Ngasigi oiba tongan ba pes kharagi posting amadi nungthil phong khiba paukse kharagi collection miyam de khudol tamjagi pangal tem na haying jun taragani pal leibana maram oiraga ban komthokle haina phongdorokli haiba kwakaital 360 haiba pes asidagi lokhot charaga ahan boina khudol tamjari amadi video asibu meng tabiri ba punmakpu loktak mapau updates ki mekaidagi taram ok chabaga loinana ikai khumna buchari pes asimaki makhata na manipur kandaba yade manipur leitrabadi malemgi atop mafam kayada leiriba maitai singi identity leiraroi haiba maimom santi kumar gi wafam phongdokli moregi ITP singna thengnari ba khodongsa daba singi matangda MCM na Technopal DC ga unakre moregi maitai lekai sing maming onthokpa leite khangalakre hairi Makhatana June Taraganipanda the Great June Uprising Day ngasi numit asida thawai kat khraba athauba athobi singbu ikai khumnaba uchari hairi makha chatarakpada newslink imphal hariba ps asigi post amani khalo khacharaga thamjage gari macha kilo 6.5 ki OPM ni chingnaba Kouramba Churasanpurda Mangminlian Suantak Chahi kun kauba miyoi ama police na Phare hairi ps asimaki makhatana arambai Pangal unit 27 samuraugi khangan jaba wafam thamjage hauzik thokliba pawitek me lekai chasam Abdul Kadir gi mihata chena bani haiba miyoi kaya logi matung ina phagat khre thokriba thodok asida chena bani haiba yumnam huidrom makha lekai gi miyoi khara amadi yumnam huidrom da leiba AT unit 27 QRT da yawba miyoi khara police investigation gi matung ina phagat khi makha tarakpada QRT asigi miyoi khara su generambadagi police ta surrender tawon khre makha tana police na chatharakba investigation amadi logi procedure lakpada arambai Pangal na full cooperation pizagani lamdam asida minariba maitai amadi maitai pangal isilinaw singna irang asigi marida communal gi oiba irang sagat pidanaba amadi tahanbidanaba appeal tawzari haiba control room arambai Pangal unit 27 gi wafam thamli makha satarakpada nungthil paukse gi chipong ama oiriba kangleipa ki mairadagi lokhot charaga thamjage gwaltabi thawdoki inquiry gi report peningai oiraktrabadi independent inquiry tawba mathau tarakani haiba kokomi gi wafam thamjage manipur thaba muthalu haina maha regiment ki personal singna thingkiba gwaltabi thawdok inquiry committee gi report niminini gi mamangda langkhat khre hairakle peningai oiraktrabadi independent inquiry tawba mathau tarakani haina kokomi na phongdorokli ngasi kokomi na press thadorokpa chirolamana hairibadi thawdok asiga mari leinana manipur gi governor na inquiry tawduna achumba thigatkani tharakkiba matam henkibadagi ngarang kokomi gi miyoi tarungna saba team amana inquiry committee gi members singa news secretariat ta inquiry gi status khangdokna ba phaminakhi inquiry committee gi member na hairiba inquiry gi report oiraduna haukiba jun taraga marida langkhatkre haina hairakhi haujikti inquiry gi report adu governor gi office ta laikre langkhatkiba report asigi chap chaba report adu miyamda thamoi sengna achumba wafam phongdokadabani loinana chanaba thabak sing paikhatnaba honabiu hairi serolasin hai karigumba report adu miyamna peningai oidaba thoklabadi hena transparent oiba accountability leigadaba independent inquiry ama tawbagi tangai fadaba lakani governor na semkiba administrative level gi inquiry committee asi peningai oidi haina akhang ai singna hainarga lakibani maramaduna gwaltabi wathoki inquiry committee gi report ta yumpham oiduna thawdok adugi achumba wel lebak miyamna haurangna ngainaribani hainasu serol asida phongdorokli makhatana kuki terrorist singna maitai singi mathakta amuk hanna landarak roi haibagi thajaba kaya yamna leirabagi haibadu khanganba chungani hairi yimdang mana kainaba oiriba kuki narco terrorist singna manipur gi apunbagi ngangkhai gi manungi kuki singi oiba kukilen ama semgani haiduna maitai singi mathakta landarak pachai ani helaba phawba loisinba ngamdana hojik leiri hojik nomai kapa lekhrabasu manipur gi kuki singna taba mapam singda buffer zone amadi red zone haina thamduna miyamna maning tamna sathok sin tawba yadana leiri masigi mathakta manipur gi chingyaga tainaba mapam singda leiriba mitai gi lokol kayada aki akhang leitana sangduna low unabagi low khoibagi thabak chathaba ngamdana leiri oiriba piba masida kuki narco terrorist singna landarakpa asidagi mitai miyangi punchi amadi manipur gi apunbagi saktam kannabagi damakta khulngakpagi achauba thodang loramba khulngakpa sing amadi arambai Pangal gi tingoloi singna pairamba nomai sing hauzik yamna kanna khongatpagi thabak chathari adubu masida hangngingliba wahangdi kuki narco terrorist singna amuk anna makhoina pamliba kukilen ase phangnaba mitai community singi mathakta landarakleroi haiba se barat lengak amadi manipur lengakna chapchana khangnabra haiba asini hangliba wahang asigi pakhum barat lengak amasung manipur lengakna manipur miyamda khudam sangdamga loinana chapchaba pifam toi haujiksu manipur gi tampaka tainabada leiriba chingi mafam kayada kuki terrorist singi
ꯀꯦꯝ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀꯦꯝꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯈꯨꯠꯂꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯅꯍꯥꯜꯇ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯁꯗꯨ ꯂꯧꯐꯝꯗ ꯃꯤꯇꯩꯒꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯈꯣꯏꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯧ ꯈꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯥꯎꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯅꯨꯡ ꯂꯪꯁꯤꯟꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯌꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ ꯎꯔꯨꯕ ꯐꯥꯎꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯈꯤ ꯃꯗꯨꯅ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯨꯀꯤꯂꯦꯟ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ ꯗꯕꯤ ꯑꯁꯤ ꯍꯟꯗꯣꯛꯂꯦ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯀꯨꯀꯤꯂꯦꯟ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯀꯨꯀꯤꯂꯦꯟ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯂꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯂꯩꯊꯣꯛꯈꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯕꯗꯒꯤ ꯑꯔꯥꯝꯕꯩ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯈꯣꯝꯒꯠꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯡ ꯇꯧꯅ ꯂꯥꯟꯗꯥꯔꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯌꯥꯝꯅ ꯅꯛꯅ ꯂꯩ ꯃꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛ ꯂꯥꯟꯗꯥꯔꯛꯂꯔꯣꯏ ꯂꯣꯏꯅꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯔꯣꯏ ꯍꯥꯏꯕꯗꯨ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯁꯤꯠ ꯅꯥꯟꯅ ꯈꯣꯝꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ나 ꯃꯈꯣꯏꯅ ꯂꯥꯟꯗꯥꯅꯤꯡꯕ ꯃꯇꯝꯗ ꯂꯥꯟꯗꯥꯗꯨꯅ ꯃꯤꯇꯩ ꯇꯨꯝꯅ ꯍꯥꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯅꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯐꯝ ꯊꯣꯛꯇꯦ ꯃꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯔꯣꯏ ꯍꯥꯏꯕꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯄꯤꯕ ꯇꯥꯏ ꯂꯣꯏꯅꯅ ꯃꯁꯤ ꯈꯪꯕ ꯉꯝꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ